Social media influencer amagum khanjaduna hiram khudingda akhang ahi sariba RK isan thoi sahi ama makhai sahi ama makhal amatigi social media platform sing sizinaba amadi miyam tinba thorom singda saruk yabaga loinena wa ngangbada athingba thamle haina lona thingkraba lalorup KCP Nongdren Khombagi Maketigi Phongdurukli Lubasigi Publicity Secretary Kanglei Purelna Khujek Piduna ngasi thadurukliba cherol amagi matungina Romario Koba Mioi amaga mari lenaba case ki matangda lebak miyamda achumbu wafam khara partina cherol thoktuna khangan khiba aduda lebak masa tadaba maongda achum aral ningthina khangdana phajadaba wahi wata kaya ngang sakpasing Facebook ta thadrokpa mahaki live video da thengnaki landomasigi ningtam lan asida yauduna lebaki damakta thabak tawriba lup amabu karisu leitaba maongda thoi usitara ngang sakpa asumaran karino khangdana tawriba thong asi warak pinena leitaba thaksi khasi amadi hona lonchat khangdabani haina lawi maram khangdana nakal namatata yenglaga wa nganglaga mahaki mingchat khomnabasu honari asigumba khunaida hona khangdaba amadi thakha naibagi thong chatnariba asida thakha naidabagi thong chatnariba asida masana samdok nanabagi matam pibo oina RK isan thoigi mathakta sahi amagi athingba asigi thambani karigumba masigi mayokta thabak torklabadi madugi apha phatagi tekchak masana pujagadabani haina cherol sina makha tarakli